Connect News Media tabiriba singbu taramna okchari. Manipur irang asi hek hokiba matungdagi tampakta leiriba Meitei sing awangda kangpokpi khada kwakta lanba yaraktri. Manipur gi lifeline oriba national highway singda Meitei sing sathok chasin tauba yadana leiri. Tongan mafam singda saba buffer zone na mi sing sathok chasinda apanwa oiduna lakli. Adubu Manipur da president rule lakpadagi governor na Manipur gi lambi sing hangdokpa assurance pirakhi. Masigi makha tarakpada Manipur gi security review meeting Home Minister Amit Shah na Delhi da tawduna March 9 da Manipur gi chathok chasin tawriba lambi sing hangdoknaba akanba order pikre. Masida athingba piba singi mathakta akanba action lokhannabasu Home Minister na warning tawki. Home Minister na Delhi da kaukiba meeting gi matungda Governor na Imphal da halaklaba matung high level security review meeting Raj Bhavan da pangthokhi. Mifam asida maru oina hojik state asida oriba security gi fivam asigi matangda kubna khanaki. State asida mahoksagi punsi amadi ing tappa hanjilaknaba honnabada lokhatkadaba khongthang sing amadi state asida deploy toriba tongan ba security force singi marakta amaga pau phaunaduna punna thabak tominabagi matangda kubna khanaki. Adubu laglibo wahangdi March 9 da suksoi soidana thingduna thamliba lambi sing asi hangdokadoribra haibasini. Wahang asigi maramdi Union Home Minister gi akanba warem asibu go-to yauna Kuki singi organization singna makhoina taliba separate administration gi demand adu phangdriba fauba national highway singda free movement tawba yaroi haibagi phongna singnari. Kanagumba miyoi singna lengangna loriba warem asida mateng panglamba tholabadi miyoi adu Kuki singi mayokta leiba Kuki singbu namthana namba honnaba miyoi ni haina logani haiki. Kuki singna lawkhiba warem aduda Kuki singna taliba demand asi phangdriba fauba Kuki singna kaidongda surrender tawroi changjaroi amadi Kuki gi leiriba volunteer sing phaba punbagi thabaksu amata tawba yaroi. Karigumba warem asigi mayokta thabak tawraklabadi masigi aphafata daita mari leinaba DC SP na pugadabani haiki. Phibam asida Home Minister gi order amadi Governor gi effort sing asi mapung phaba ngamgadra haibasi achouba wahang ama oiri. Maramdi gotuna mapung oiba thodang loduna phamkhiba Kuki singi oiba mifamna lawkhiba warep asi Union Home Minister na lawkhiba warep tagi tayonari. 2023 gi May 3 da irang thokhibadagi hauna Imphal Dimapur lambida Meitei singi gari amata chatpa yadana leirakhibaga loinana security force singi personnel sing puthok pusin tawba gari fauba Kangpokpi district fauduna chatpada miscreant singna mai thakhibagi thodok fauba thokhi. Masigi mathakta Imphal More lambidana More da leiba Meitei singbu security force singna akan mamongda ngak selaga Imphal lamda puthokhibaga loinana Meitei nebu hairabadi More police SDPO amabu kaptuna hatpaga loinana More da changsilakhiba additional SP amana luchingba kangbu dasu nongmai kapsinduna akan mamongda landarakkhibagi laibak thiba thodok sing thokre. Nakal amaromdana Imphal Jiribam lambidana Imphal tamna yoraga tongan ba district singda thakhigadaba chengchak puba gari singda natana thau amasung gas puba gari sing phauba nongmai kapsinduna landabaga loinana CM na jiri da chananaba thoranga mari leinana chatkhiba convoy da nongmai kapsinduna landarakhibagi thodok thokre. Masiga loinana Imphal Jiribam Imphal More amadi Imphal Dimapur lambida Meitei amadi Meitei singi gari chathok chasin tawba yadabaga loinana atopa phurup ki gari sing chatpada tongan mafam singda Kuki khulai paiba singna lona yadaba mongda tax khongatpa amadi bunker sing saraga gari singdagi puba thangba ngamloidaba senfam sing nam haduna lawduna lakpagi thodok kayasu thoktuna lakli. Pumnama asigi mathakta Manipur gi irang asina maram oiduna Kuki singna namna taba mafam singda Meitei singna changba yadana amadi Meitei singna taba tampak lamdasu Kuki singna changba yadaba phibamda leirakli. Asumna Manipur gi irang asi hokhiba matungda Kuki singna tawningbata tawduna lakli. Makhoida akiba amata leite chingi mafam singda kanana su karisu tawba yaroi haibagi phibamda leirakli. Leiriba phibam asida Home Minister gi lokhalagliba khongthang Manipur gi lambi sing apanba amata leitana chathok chasin tawba yahananaba step sing asi soidana chatnagadoribra. Lagliba March 9 gi matungda state asida karigumba achouba ahongba kharadi soidana lakpa uraba yana leiri. Karam na tourakpa haibadudi yengba tabani. Video asida ngasi gi di matang asoi fawbadang thagasari.